अहानबदा यमना Maruoiba पाव मबदे थुमजगे चिंगी महिलोइसं कुंतरुक CBSE द एफिलिएशन तौनबा सासिनबा NOC सु तौनबा होनबदा चिंगी MLA तरुकना सोबो प्रेशर तौरमले सस्पेंड तौखरबा एजुकेशन की ऑफिसर अहुम सरकार दा लाले ngakpiu haiba कांगपोकपी डिस्ट्रिक्ट अमसुंग चुराचंदपुर डिस्ट्रिक्ट के महिलोइसन कुंतरुक सासिनबा NOC सिनदुना CBSE द एफिलिएट तौनबा होनबदा कांगपोकपी डिस्ट्रिक्ट के MLA अनि अमसुंग चुराचंदपुर डिस्ट्रिक्ट के MLA मरी के असौबा खुद यावरमले सासिनबा NOC इशू तौरमबदगी थबुक्तगी सस्पेंड तौखरबा एजुकेशन डिपार्टमेंट की ऑफिसर अहुमना मखोइना तौखिबदु लाले ngakpiu हाइना सरकार दा हाइजरखरे CBSE द एफिलिएशन तौनबगी नो ऑब्जेक्शन सर्टिफिकेट NOC इशू तौबदा सरकार की लैरिबा प्रोसेसिंग अमत इंदना आरानबा मोंग इशू तौरमबगी दमक्ता ममांग था जनवरी ताराग निथुय थबुक्तगी सस्पेंड तौखरबा एजुकेशन डिपार्टमेंट की मखादा लैरिबा चुराचंदपुर की ZEO जमहाव हाउकिप कांगपोकपी की ZEO लिक्टिंग नेंग सिंगसिट अमसुंग चुराचंदपुर की समुमलान ब्लॉक की डिप्यूटी इंस्पेक्टर ऑफ स्कूल एल ताइखुल हाइरिबा ऑफिसर अहुम अदुना मणिपुरी सरकार दा इरखिबा एपोलॉजी लेटर अमदा हाइरिबा NOC अदु इलेक्टेड रिप्रेजेंटेटिव सिंह CSO सिंह अमसुंग सिंगी महिरी लुप सिंगी प्रेशर इशू तौखिबनी चुराचंदपुर डिस्ट्रिक्ट के MLA मरी अमसुंग कांगपोकपी डिस्ट्रिक्ट के MLA अनि न जोनल एजुकेशन ऑफिसर अनि अमसुंग डिप्यूटी इंस्पेक्टर ऑफ स्कूल द NOC इशू तौनबा अइबा सेरोल पीदुना खंगलखिबनी एजुकेशन ऑफिसर अहुम अदुना मणिपुरी सरकार दा इरखिबा एपोलॉजी लेटर अदुदा हाइरिबना मखोय अहुम अदुना चुराचंदपुर अमसुंग कांगपोकपी डिस्ट्रिक्ट की महिलोइसंग कुनगा तरुक अदु CBSE द एफिलिएट तौनबा NOC इशू तौबदा सरकार की लैरिबा प्रोसीजर अदु लाना तौरगनी हाइने खंगी अदुबु लैरिबा कंगलुप की इरांग असिना मरम ओइरगे MLA CSO अमसुंग महिरोई बॉडी सिंग अदुगी प्रेशर अदु कंथोकलगा चटपंगम खिदे हाइबगी वरोल सिंग यावरी चुराचंदपुर की ZEO जमहाव हाउकिपना मणिपुरी सरकार इरखिबा एपोलॉजी लेटर अदुदा हाइरिबना MLA सिंग अदुगी प्रेशर द महागना NOC इशू तौखिबा अदुगी मतांगदा अहानबदा महाग याखिदे मयुमदा फाव लोटलगा लैखि लोइनना CBSE द एफिलिएशन तौबगी NOC इशू तौनबगी मरी लेनबा अथॉरिटी अदु महाग नत्ते हाइने खंगनखि अदुबु महागना चुराचंदपुर की ZEO इंचार्ज ओइन अपॉइंट तौरबा मतुंगदो ऑफिस कादुन ऑफिस की दायित्व पुंबा अदुम हाकना लौदुना थबुक तौदुना लैरबा मतुंग द इलेक्टेड रिप्रेजेंटेटिव CSO जॉइंट स्टूडेंट्स बॉडी अमसुंग महिरोई सिंगी ममा मपा सिंगी प्रेशर न मरम ओइरगा महाक मतम सांगना यादब ngamkhide matam kuina pressure mayuknarba matung da makhoina hairiba thabuk adu tawbana tragana sibagi phibam adu mayuknaki maduna maram oiraga Solbrook School amasung Sokholon High School की NOC इशू तौखिबा अदु दमहाकी सिग्नेचर अदु नमदुना तौबा ताकिबनी मरम अदुना महाकना हाइजरिबसी याबियो अमसुंग लैरिबा सिचुएशन खंगबिबगा लोइनना सोइखिबा अदुगी तमक्ता लाले ngakpiu असिगुम्बा थवंगसिंग असि मतुंगदा अमु हन्ना तौररोय हाइबगी वरोल सिंग यावरी चुराचंदपुर की ZEO असिना ममांग चहि 2023 की जुलाई 13 द NOC अदु इशू तौननबा चुराचंदपुर डिस्ट्रिक्ट के MLA लेजामांग हाउकिप पाउलिनलान हाउकिप चिनलुनथांग अमसुंग MLA खौतेना मंगोंदा इरखिबा सिटीसिंग अदुसु हाइजे सेरोल अदुदा यौरखि कांगपोकपी के ZEO लिटिंग नान सुंगसिटना मणिपुरी सरकार इरखिबा हाइजे सेरोल अदुदा हाइरखिबना कमिटी ऑन ट्राइबल यूनिटी कोटू केसो सदर हिट्स अमसुंग लोकल MLA अनिना मंगोंदा महिलोइस अदु CBSE द एफिलिएशन तौनबा डिस्ट्रिक्ट लेवल द NOC इशू तौनबा खंगहलखि सदर हिट्स प्राइवेट स्कूल एसोसिएशन असु NOC अदु इशू तौनबा मंगोंदा हाइरखि मदुदा महाक NOC इशू तौनबगी मरी लेनबो अथॉरिटी नते मरी लेनबो अथॉरिटी द सटलु हाइना खंगनखि मदुदा मकोइसिंग अदु ZEO डिस्ट्रिक्ट लेवल द NOC इशू तौनबा हाइबदगी डिस्ट्रिक्ट लेवल द इशू तौबा ताकि अदुमकु महाकना proper channel the mari lenabo authority tagi NOC adu launa nabu khangan ki NOC adu issue tawnabu gi damakta mamang sahi 2023 gi May kuntra amasung sahi adumakki July 3 ta MLA Kim New Hangsing amasung Minister Nemsa Kipgen anina mangon irakiba city adu sum haije serol adu da yorokhi Churachandpur Samolen block ki DI of school all taipulna Manipuri sarkar da irakiba haije serol adu da su MLA CSO amasung students body singi pressure de mahang NOC adu issue tawkibani NOC issue tawnaba hairakiba adu da mahag yakhide adubu elected representative sing CSO amasung mahiroi body singi pressure de namduna soi NOC adu issue tawkibani mahagna tawkiba asoiba adu gi damakta ngakpiu asigumba thabuk sing asi amu hanna tawjaroi haina haije serol adu da iraki loina NOC adu issue tawnaba mamang sahi gi May 15 13 amasung May 19 de MLA lejamang haukip paulinlan haukip chinlunthang LM खाउते मंगोंद इरकिबे सिटीसिंग अदुसु इनक्लोज तौरकी अदुबु गवर्नमेंट की सोर्स ना हाइबा सरकार ना तौरिबसी
mahiroi-singgi-damakta school-gi administration kharna unethical oiba mawngda mahiroi-singgi mangnabu warep lawba haibasi maram sade amasung hangningai oiba hairi panbe abadi sarkar gi maikaidagi education department gi officer ahum asina aranba NOC issue tawramkiba aduga mari leinana inquiry tawduna thijilaba matungda maralgi matung ina suspend tawkibani aduga mathangi update asina Imphal ring road chembagi sanction order kaktanaba Kuki council Asian development bank da se tharamle Imphal ring road chembagi sanction order kaktanaba World Cookies Intelligence Council Asian development bank gi president Masangsud Asakweda Haiba Serol Amathaduna Taxilamle World Cookies Intelligence Council gi president Tengzathang Haukip amadi secretary general Chungjalan Nakuyak Piduna Philippines ta laiba Asian development bank headquarter gi president Masad Susu Akaiba da Tharamba Serol adu da palliba mapung oiba wafam de kilometer yankai gu humdoi sangba Imphal ring road manipuri semgan abagi lupa crore lising amasadet hongphugi sanction order asi kaktat piu minority Cookies community bu takthok naba manipuri gi state lengak na maitai people da sponsor tawre kangluk naibagi wakhalon chenba state lengak na ing 2023 gi May hum da Cookies community singi mathakta lansa thari masi hojiksu makhata na adumuk sa thari lanasi state pumba sa thakre masina maram or Cookies community khaktana tana atai tribal furup sing minority muslim gorkha amadi migrant worker kaya da sokalle India lengak na sumakhoi gi party na laingak po manipuri state ki laingak no nasi fail oire haiba khangle masina maram oire Indian constitution ki article 355 manipur salai duna leiri BJP ki laingak state asida leiriba asi governance ta mapung phana fail oire state asida leiriba furup khuding mak haujik yamna awa phibam amada leire kangluk naiba state government ki rule asina maram oiraga crisis thokto na awa thengnabani manipur sa thari bekangluk boiba irang asina maram oiraga mioi samagi yankai ki mapan henbagi punsi mangkre yum lising taret lining laison ga mari leinaba mafam chahumga humpu community hall samagi yankai humdo school samga kun manga hena amang ata thokre Kukizo proof khaktatana mioi lising nifu mathoi samri ki kun ga manga mayum makai thadokna lanjene tuna leire ing 2024 gi January kuntraga mathoi phawa voluntary organization singna sathaba assessment gi matung inna asigumba amang ata thokpagi phibam kaya asi khangkibani handakta world bank na sanction tawkiba hanba $1 million yankai ga 3.50 asi manipur da kanglon lan na amri vehicle ammunition drone amadi sophisticated weapons sing lai da sizin na dokre asigumba kaya asi yenglaga makha taba installment ke sefam pi thabiganu state asita majority maitai amati minority Kuki furup singi marakta thokliba ethnic conflict asi yenglaga makhata na installment ke sanction tawba lepiu kilometer yankai ke humdoirom sangna sengmut kadaba Imphal ring road ki project asi cancel tawban afaba khongthang oigani state government na aram bai tengol mitai lipun amadi atai group kaya da support tawduna Cookies people sing da attack tawnaba khusu kulai sing leibda sijinarakani masina Asian development bank gi objective adugi mayukta laiba oina thokani Asian project hantanaba Asian development bank gi objective kaya adugi tayonabu oigani asigumba kaya si laiba maram na Imphal ring road ki project sanction athuba da kaktat piu Cookies proof sing kannaba gi damakta meeting sangbiu hiram asigi matangda positive oiba thabuk lagani haibagi thajaba thamli haina sumakhatari adugu mathangi update asna manipur da law leitabagi phibam leiribasi yengsinbiu haina outer gi MP da Fezona parliament da pukatkre manipur thamapan hena mitai amadi Kuki ani ki marakta sathargliba hana sunabasina maram oirga state asi law leitabagi phibam da leiribasi union laingak na pukning sangna yengsinbiu haina outer manipuri parliamentary constitution gi MP da Lerho S Fezona Lok Sabha union laingak ki pukning singsan kre mamang thagi kuntrama thoi degi sathargliba parliament session asi gi ahauba numita president Draupadi Murmu na pikiba address ki motion of thanks the mahakna manipuri ki MP na oibata natana NPF ki mai kai dige mahut chilladuna wafam sing asing asi parliament da pungdo kibani president Draupadi Murmu na parliament da ki warul adu bathagat pada mahak su saru yaki adu president na pallam da wafam ki matang da su mahak na house ki pungning sing chilladuna hai manipur da thokliba thama pal hel da hanu sunu bagi thodok sing asi athuba matam da loisin ga da bani manipuri law leitaba ki phibam da lerek dibes na maram oir ka miyam na leibak asi ki constitution amadi leingak ta thajaba manglak le haiduna union leingak ta pungning sang ne yangsin bagi tangai phadaba leire hai ki mahak na makhata na pungdo da manipur da hana sunubagi thodok sing asi lefanduna rule of law lehenba mathau tai amadi tangdu leitaba hanjil hangadabani manipur da hojik ing tapagi mathau tare maram asina state asida amuk hanna mahusai gi tangdu leitaba phibam adu lakhallu hai ki da Fezol na makhata na hai president na pikiba warul da maru oina Chandrayaan 3 G20 thagi kha thangba pol da India gi Aiklar Firan yungkiba
5G na singwa matang da pankibasing adubudi mahakna thagat pa amasung nungai phongdoki leibak asigi Prime Minister Narendra Modi na handak Ram Mandir sangga kibagi thoram pangthoki badusum mahakna thagat aduna nungai phongdoki adum oinamak religious minority singi mathakta satharak liba miyot minai sing asidi lephan gadabani amadi miyoi amana ningtamna amadi akiba yaudana chatningba laining setpabu mapung phana yahanna ba mahakna union lenga ke pukning singsinki aduga sahi kuntarit suruklaba naga pistok ki solution gi matang amasung awang nungpuki atai political group singi maru oina manipuri su group singi solution gi matang dasu President Drupadi Murmu na palamdre haikibaga loinana athuba matamda lisang setna satharak liba naga pistok asinakal animakna yaba solution ama purakna basu taksinki